tamo ekhoi khunai sida sakti khara leiba ekhoi group amana natragan organization amana natragana miyam amana natragana mana masing khara hena yamba khul amana habitare masina aina sakti je pairaga haitare adu sakti ge obsession luda aina laibak ki lu ma leise se pairaga sanani mongda angang sana potong sana taragadi manipur gi tungi future je kadom da leigedagi habagi wahangjini karigumba miyam je harmony leinaba miyam je santi thamnaba miyam je order amada maintain dongnabagi damutne haidana leiriba laibak constitution laibak ki law haidana leiriba je masi aikoini ikai khunna dabida law dugi mathakta net akata law je koina sanani mongda sanaba adugi oiba mongda chatharak taragadi manipur gi tung gi koi future je kamai widam masi future later roi miras taseng na sana nen mo sana ta ga du yam nungai ba pot amna miras ai marak sida ai ma thamjage ko haujik si Indian constitution natraga Indian law se kam powerful oi natraga how effective it is sai ba se khangbagi khangnabagi tanja phangbu mikup amane na ai logjage maramdi hujik AT oigera XYZ oigera miras oigera hujiki culprit tugi phana ba honori matang du oirasu amu oirasu India gi law si yamna kanba aduga multi dimensional oiba even kaigumba khana ba chaina ba thinba hawrodi law si against tawragadi modun yomchalaga mi je dum seninga le to pot amne dum koi tai ko then hujik popular government leram da se yam phoba pot amoi maramdi kaigino da masi political gi oiba influence yauro oiba miras hujikti ji taw gnu na ngasai power pai ba kango kujo khrana haiba poto ngamdoi pot amne ni maramdi now it is in the hand of government of India under president rule the laibani ko governor to go poni then magi administrative department sing haibatare particularly police ki logo the role natraga any mari lena ba concern judiciary gi oro nagai di division of powers executive legislature judiciary gi pidi na ko ekoi media as four pillar ni koi nenari process the khar sum naina wani miras seisa masi naina banu oibi yabna te but maru oiba poti ngasai gi prosecution gi maru oiba thodang karan lawi then madu gi potu phajan lawra matung da kanan madu wayel madu piga do hai justice pang the judiciary gi mathau tai ba judiciary gi pot aduga prosecution gi pot na executive gi pot legislature I put my arm in the hand of governors now. Governor the report sumba poni if governor na huji posting je makhata na toroktraba aro taga di India gi constitution gi wahan thok laite culprits book to ngam draba phaba ngam draba justice pi ngam draba aro taga de khon mamang gi popular government sway law ngak pa ngam de law no the maintain to ngam de constitution gi wahan thok laite law gi mathak de khoi loi lem lai budong tore mi khara na makha nam sem tore hai ba se masi gi pose I individually miras ngasi ngang je na activist na ko kana hum organization association amata na khoi de backing tor ko ngang was like ko but adu ai oiba ai opinion ai kaino sing observation mayam ngasi pidi miras na hangbu ko masi lala me ai ngasi dum book to do ni phaga do ni law na yadi na ko but ai na pije report ti law gi as per law provision laiba mayam singdo madu prashna mayam kala sa pe apnate madu hujik ngai minasi aduna governors rule laiba person rule laiba article series lai manung sida thoiba thodok sina oira kan even ngarang even cookie gi tanar ka pi natraga mi ma haido si raga nuai traga su ko cookie orga mi sibdu nuai te ko but sigre but adubu ngasi hujik hujik angang disable angang hujik laudana lairiba che masigi sidiba miha sida channel kangu fara kanda makoi karam wakal gi India gi law na makoi punishment pi natraga kamaina fry kamain book to we have je koi yengba tari madu ngai minasi okay am paso kholoni yamna marik chumna yamna objectively ekogi thambi ekoi yamna ekoi puning losing oiba mayam so kholon mayam ama afaba mai kai da khanba yabagi lambi mayam am pibiri madak